Census Minister Expansion gi charang naringai Amit Shah na CM Delhi da kausinkhre Minister Expansion tawdabana lairiba awabasing khanaraba yai National Register of Citizens NRC update tawdana census tawba yari haina miyamgi kolau hengalakpa amasung waikhem chana luchingba na bulenga asigi minister expand tawba ngamdana leirakpagi charang naringai Union Home Minister Amit Shah na korakpadagi chief minister Yumnam Khemchan Delhi da paisinkhre ana bulenga asigi leifam thokpa minister expand tawdana thamlakpa na maikai kayadagi lakliba pressure kayagi yenglaga Delhi da korakpa oiramgani khudingmak miyamgi yaifanaba oigani haina pasoi asigi MLA Sapam Keba Kunjakeshwar na fongdorakli Chief Minister Yumnam Khemchangi ngasi khongchat asiga mari lainana aikogi pauche asiga khanana wari sanabada MLA Sapam Keba na hai Manipur hojik census amasung minister expansion gi matangda miyam da charangnaba kaya pokli masigi mathakta mathang chahi da pangthokadoriba election asigi yenglaga center na sumiyam gi yaifanaba thabak soidina tawrakani haibigi thajabalai Union Home Minister na Chief Minister Kausin Kibasi chap chaba karigi oigadabanu haiba adudi khangde adubu Manipur gi kainaba tawrakpadi yaroi Karigumba tawraklabasu lairiba MLA singna tumina leigadaba natte tawsu tawrakloi haibigi thajabalai handak kaurakliba asina lamdam asigi yaifanaba soidina oigani haiki Chief Minister Yumnam Khemchan ngasi numidang athengbagi Indigo gi flight amada Delhi-gidamak Imphal thadokhibani Union Home Minister Amit Shah na korakpadagi khudakta paisinkiba Chief Minister na Union Home Minister ga unaraga kari karamba wafam khana nainagani haibadudi chapchana haiba ngamde adubu April amadagi hauraga India pumbada census pangthoknaba Ministry of Home Affairs ki order da Manipur da irang hauraktuna NRC update tawdriba makai census tawba yaroi haiduna maikai kayadagi kholau kaya lauduna laklibani ningsingba yabadi kumja 2023 gi May 3 dagi tholakkiba irang asina maram oiraga mamangda leiramba BJP lenga ki Chief Minister oiramba Nongthomam Biren Fam thadokraga President rule chahi ama chalairaba matung chaliba chahi asigi February thada Chief Minister oina Yumnam Khemchana wasak lauduna anawba lenga asi lakhibani anawba lenga lakhiba tha ama helaklaba fawba mapung faba minister gi fam sing yenthokpa ngamdana leirakpa asina miyamda achoba wahang kaya amaso hangnaduna laklibani Manipur gi irang asina maram oiraga laingak pairiba Bharatiya Janata Party BJP da miyamna thajaba khara makai hanthare haiba wafam Manipur miyam pumbana sonari asigumba ingit kaya asi fangbadagi lakadoriba 2027 da pangthokadoriba general election asida BJP gi lainga ama thamnaba hotnabada matam leiringai minister expansion tawhoba asibu achumba khongthang oigadoribani Pumnama asida ngasi khangawdana Manipur gi Chief Minister Bukausen Kiba asida party asigi MLA singsu pungning lumna bagi mami amadi uba fangli Nongmei Kapnakhre madam kharagi mamangdagi Ukhrul district gi Litan PS na konba mafam singda laiba tangkul amasung kuki militant singi marakta leptana kuthongnarakpagi makha tarakpada ngarang nongyai matung pung 12 ga minute 10 dagi hauraduna nongyai matung pung ama fawbagi marakta maku chifu khuldagi Nongmei round khara Kapnakhre hairi Thaudo sida kunja singa so apan yaubagi paulai khide thaudok thokpham danga se ayuk police na Central Force single loinena changsin thi humbagi thabak chataki adubo mipa mipun gi paudi laikhide amarom da Imphal dagi Ukhrul fawbagi marakta passenger service tawriba tongan ba gari singdagi Kuki singna gari amamam dagi lupa lising amamam gi senfam laure haidi thaudo sigi matang da fangba paugi matung ina DI Tata mini truck amadi truck na chingbadagi Kuki singna yamlaba senfam sing lauribasi mari leinaba authority na mi eng changhaningbagi apamba fongdongnarakli Asian Eastern Flanki awabada MNPF na saruk yarakli Asian Eastern Flanki laikhidraba marigi mafamda amasung imung manung amasung Asian Eastern Flanki awabada Manipur Naga People's Fronts MNPF na su saruk yabaga loinena nungaitaba fongdorakli haina lup asigi Secretary Publicity Thomas Newman na hadorokpa cherol amana hairi cherol aduna makata na hai Christian miyam na Mars kun panda Palm Sunday observe tawnaba sem saringaida Mars kun red thangja numiki numidang pung 8 ga makhairom tabada Kamjong district ki Kasom subdivision gi manung chanba Hongbai village da NACN IM na pukchel pikpa wakhalonda NACN Eastern Flank ki mamal tanglaba thawna leiraba kedar maribu revolutionary value amasung minungsi khangdana Nongmei na kaplaga Tamthina Hatkhiba bu akanba mongda Condemn tawi hairi cherol aduna makha tana hai thaudo asi Indian Army na hoje Kuki Naga lan asigi wakhalon divert tawholaga Indian Army NACN IM amasung Kuki ga puna lalun itikta kanamina bagi interest yenglaga India na yalakpa policy oigani kangluf kilan asuk kuina tawringai da imung jati amasung masak khangdana asigumba mathong chadaba chakottaba thabak pangthokpa haibasi yamna laibak thibani asigumba NACN IM gi mathong chadaba mipun asina maram oiraga pukningna publicna revolutionary mayamgi mathakta thamba thajabadu manghale doinina miyamgi mangda revolutionary mayamgi maida thidation bani
Wesiagi Revolutionary Group mayamna unity sagatlaga solution gi lambi kana thinariba matam asida election aimna India gi mawal lawraga asiguma thawdok thon bai basi region asigi dama akhana tangkol community gi dama yamna kudong thiningai ni hairi handak hawbai gi thawdok asi Naga Revolutionary gi history da fatta bawai oina lehoragani thoidongna incident asida election aim asi India gi direction da thabak tawi amasung makhoi gi revolutionary politics asi mature oide haibasi miyamna takli hairi Churachandpur Chatnaba Chief Minister da Namthabiyu haijagani lakpa Malim Thongam Police na Fazilurei. Chahi Fazilaglaba Manipur gi langi wathu asigi warishin pura uhaibagi pandamda Delhi dagi Imphal fawa cycle thauduna ing tappagi paujal purakhiba Malim Thongam na tha asigi taragani thoi dagi amuhana Manipur gi district taraga tarukta chatuna nungsi chanabagi paujal puduna chatnanaba honorakpagi manungda Churachandpur da chananaba Chief Minister da Lamthabiyu haijagani haiduna lakpagi lambida police na pungkhara fajinduna thamlurei mangna ngasi mahakpu saugotpa amasung nupi luchingbi singaloina kar amada lakpada police na wahengmam laikai mapada thatlaga mahakpu porongpat PS tana puduna detain tauki police ki thawong asibu yaningdaba fongdoktuna police station asida nupi singna thomjilakpadagi Malem Thongambu City PS ta amuk puraglaba matung asi numidang wairam pung 6:30 tarakpada thadorakre haidi police na mahapu fajinduna detain tawrurabasu Manipur gi wathok asigi waroishin puraknabagi damak ing tapagi paujal puba mahaki Churachandpur khongchachanabagi khongpham handoktri Chief Minister na Delhi dagi halakpaga lamtha hannaba honakigani haina fongdorakli Sisipur da anauba CEO hablakpagi mayokta irang hawkre Sisipur Town Hall da leiba ADC office sakhangdabasingna mai mangta hankre Churachandpur District ta anauba Chief Electoral Officer ADC hablakpagi mayokta irang hawrakre District asigi nauna CEO ADC oina hablaklaba Sokhongam baitena join tawgadaba numit asida sakangdaba mioi kaya laklaga ADC office amangata thogalamle hairi Police tagi fangba paw amana hai ngasigi thawdo adu nungthil pung 2 rom taba adwaida Churachandpur District ki ADC Town Hall da Maksupa mioi tara manga rom laklaga amangata adu thokhankhibani Churachandpur gi hyang tam lamka da leiba ADC Town Hall adu tamna thomjilakiba mioi sing aduna office ki campus ta khamduna thamba sanitary truck 407 gi windsel yauna thongnau sing thugai Yankairamki Maduda Sunatana ADC office ki so lonsilam ki hari office ta thomjilakiba mioi sing aduna ADC office ki gari mapan gi so bukhibani loinana office manung dagi table chowkri kaya su puthoklaga campus manung da mai thadoki hari Irang horakpa singna pukraba gari mapan gi so adugi manungda sanitary truck 407 gi so ahum Tata Tipper gi so ama Scorpio gi ama JCB gi ama ambulance gi ama mini garbage truck ki so anini hairi panbayai ngasi nauna Churachandpur gi CEO ADC oina join tawgadoriba Sokhongam baite MCS asi hablakpada Churachandpur gi tongan ba student organization singna yaningdaba fongdokiba laikhrabani anauba CEO ADC hablakiba adubu yaningdaba fongdoktuna Churachandpur District ki Mar Student Association Kuki Student Organization amasung Zomi Student Federation haiba mahiri loop ahum asina Manipur gi Chief Minister da aiba cherol thaраktuna anauba CEO ADC hablakpa si yaningde hanagidu adumak oihallu karigumba madunatana anauba si adumak lehelakpa tarabadi makhal maka kayagi protest kaya changsilakani haina mahiri loop ahumna Chief Minister da pisin kiba cherol aduda mayek singna warning tawkiba laikhrabani Pauna Kaithel ge Masajid Road da encroacher sing takhaiba horamlaga loisindabadagi achat awok singdi khunung makong samlaurei Lainga ki maikai degi turel ahan bige encroacher sing lokthokadauri Imphal City bo masak thokpa tarutanan ba amasung fajaraba miyamgi mityeng fam city amo henabagi mityeng galoinena Manipur lenga ki mari leinaba authority na pauna thangal kaithel yauna Imphal City dagi hendoraktuna Greater Imphal gi area da masagi nataba lenga ki lam khopsinduna yum dukan hotel sajinba amasung tongan ba thawongda logi wangmada sizinnarakpa singbo encroachers ni haina lauduna takthokpa takhaibagi akanma thabak chathaba horamlaga loisindana thamlambadagi achat awok singna khwaidagi yamna khudong chadaba mafam singi manungda pauna kaithelgi Masajid Road paringna oire encroacher sing eviction tawbagi thaba asi mari leinaba district administration gi maikaidagi hana check survey tawraba matungda encroach tawbagi chang khangdoklaga mark tawduna masana lokthoknaba khangankibani authority gi yathang asigi matungina encroacher singna lokthokpasu haunakibani adubu Imphal City gi manungda khwaidagi maru oina pauna kaithelgi Masajid Road amasung governor maningi lambi paringdadi masana sidok chaba horaga so hojik fawbada loisindabadagi lambi paring anisida miyamna chathok chasin tawbada khunu makhong samlauba haibadumak chap chana thokli Masajid Road amasung Governor Road ta encroach tawramba singna ehenba sing sidok charibani haiduna asangba wasing yungkhatpa
ꯑꯃꯁꯨꯡ ꯃꯐꯝ ꯈꯔꯗꯅ ꯐꯛꯂꯣꯡꯅ ꯈꯥꯖꯤꯜꯂꯒ ꯊꯝꯕ ꯑꯗꯨꯒ ꯑꯁꯪꯕ ꯑꯃꯁꯨꯡ ꯑꯔꯟꯕ ꯕꯣꯔꯥꯅ ꯈꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯆꯤꯡꯕ ꯊꯧꯑꯣꯡꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯊꯔꯛꯄꯅ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯝ ꯊꯦꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯕꯅꯤ꯫ ꯃꯁꯖꯤꯗ ꯔꯣꯗꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯨ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯗꯨꯀꯥꯟ 13 -13 ꯔꯣꯝꯒꯤꯗꯤ ꯋꯥ ꯌꯨꯡꯁꯤꯟꯕ ꯑꯃꯁꯨꯡ ꯕꯣꯔꯥ ꯐꯛꯂꯣꯟ ꯈꯥꯖꯤꯟꯕꯅꯆꯤꯡꯕ ꯇꯧꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯑꯆꯦꯠ ꯑꯋꯣꯛꯁꯤꯡꯅ ꯑꯦꯟꯀ꯭ꯔꯣꯆꯔ ꯃꯁꯥ ꯃꯁꯥꯅ ꯁꯤꯗꯣꯛꯆꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯕꯨ ꯇꯛꯊꯣꯛꯀꯗꯕ ꯑꯣꯊꯣꯔꯤꯇꯤꯅ JCB ꯑꯦꯛꯁꯀꯦꯚꯦꯇꯔꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯨꯛ ꯑꯦꯟꯀ꯭ꯔꯣꯆꯔꯁꯤꯡ ꯁꯔꯨꯛꯁꯤꯡ ꯂꯧꯊꯣꯛꯄꯅ ꯐꯔꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯅꯔꯛꯂꯤ꯫ ꯃꯁꯖꯤꯗ ꯔꯣꯗ ꯑꯁꯤ ꯃꯍꯧꯁꯥꯗꯒꯤ ꯑꯄꯥꯛꯄ ꯂꯝꯕꯤ ꯄꯔꯤꯡ ꯅꯠꯇꯦ꯫ ꯑꯦꯟꯀ꯭ꯔꯣꯆꯔꯁꯤꯡꯅ ꯃꯁꯥꯅ ꯁꯤꯗꯣꯛꯆꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡꯁꯤꯡ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯒꯥꯔꯤ ꯀꯌꯥꯁꯨ ꯈꯥꯝꯖꯤꯟꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯍꯟꯗ꯭ꯔꯦ꯫ ꯐꯤꯚꯝ ꯑꯁꯤꯗ ꯄꯥꯎ-ꯆꯦ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯍꯪꯂꯨꯕꯗꯗꯤ ꯑꯦꯟꯀ꯭ꯔꯣꯆ ꯇꯧꯁꯤꯜꯂꯝꯕ ꯃꯐꯝꯁꯤꯡ ꯏꯚꯤꯛꯁꯟ ꯇꯧꯅꯕ ꯃꯥꯔꯀꯤꯡ ꯇꯧꯕ ꯂꯩꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯃꯦꯆꯤꯅꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯔꯕꯗꯤ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯁꯥꯅ ꯃꯤ ꯅꯦꯛꯇꯨꯅ ꯁꯤꯗꯣꯛꯆꯕꯅꯤ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯃꯟꯕꯤ ꯄꯔꯤꯡꯗ ꯑꯦꯟꯀ꯭ꯔꯣꯆ ꯇꯧꯕꯁꯤꯡꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯁꯥ ꯃꯁꯥꯅ ꯑꯦꯟꯀ꯭ꯔꯣꯆ ꯇꯧꯁꯤꯜꯂꯦ ꯈꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯥꯅ ꯈꯪꯅ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯁꯥꯖꯤꯟꯕ ꯃꯈꯜ ꯄꯨꯝꯅꯃꯛꯀꯤ ꯁꯇ꯭ꯔꯛꯆꯔꯁꯤꯡ ꯂꯧꯊꯣꯛꯆꯕꯅ ꯐꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨꯑꯦꯁꯅ ꯂꯩꯈꯥꯒꯤ ꯂꯥꯟꯗ ꯆꯠꯊꯔꯛꯂꯕꯗꯤ ꯏꯔꯥꯟꯒꯤꯗꯃꯛ ꯂꯥꯟ ꯌꯥꯎꯒꯅꯤ ꯆꯦꯆꯦꯟ ꯐꯥꯏꯇꯔ ꯌꯨꯑꯦꯁꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯂꯩꯈꯥꯒꯤ ꯂꯥꯟ ꯆꯠꯊꯔꯛꯄ ꯌꯥꯕꯒꯤ ꯆꯥꯎꯅ ꯑꯣꯏꯊꯣꯛꯄ ꯂꯩꯕꯅ ꯆꯦꯆꯦꯟ ꯐꯥꯏꯇꯔꯁꯤꯡ ꯏꯔꯥꯟꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁ ꯇꯤꯚꯤꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯆꯦꯆꯦꯟꯒꯤ ꯃꯤꯂꯤꯇꯔꯤ ꯌꯨꯅꯤꯠꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯔꯥꯟꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯆꯪꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯏꯔꯥꯟꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯑꯍꯣꯡꯕꯁꯤꯡꯅ ꯍꯧꯖꯤꯛ ꯃꯤꯗꯜ ꯏꯁꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄꯒꯤ ꯐꯤꯚꯝ ꯑꯃ ꯂꯩꯍꯜꯂꯦ꯫ ꯆꯦꯆꯦꯟ ꯐꯥꯏꯇꯔꯁꯤꯡꯕꯨ ꯃꯤꯌꯥꯝꯅ ꯀꯦꯗꯤꯔꯣꯚꯥꯏꯆꯁ ꯍꯥꯏꯔꯒ ꯍꯦꯟꯅ ꯈꯪꯅꯩ ꯑꯃꯁꯨꯡ ꯔꯁꯤꯌꯥꯕꯨ ꯁꯧꯒꯠꯄ ꯆꯦꯆꯦꯟ ꯌꯨꯅꯤꯠꯁꯤꯡ ꯑꯁꯤ ꯆꯦꯆꯦꯟ ꯔꯤꯄꯕ꯭ꯂꯤꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯔꯥꯝꯖꯥꯟ ꯀꯦꯗꯤꯔꯣꯚꯅ ꯂꯨꯆꯤꯡꯂꯤꯕꯅꯤ꯫ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯀꯤꯟꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯀꯦꯗꯤꯔꯣꯚꯥꯏꯆꯁꯤꯡꯅ ꯆꯦꯆꯦꯟꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯒꯤ ꯕꯦꯖ ꯁꯦꯝꯒꯠꯇꯨꯅ ꯃꯣꯁꯀꯣꯒꯤ ꯃꯥꯌꯣꯛꯇ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯥꯟꯗ ꯑꯅꯤꯔꯛ ꯊꯦꯡꯅꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯇꯣꯉꯥꯟ ꯇꯥꯕ ꯄꯥꯝꯕ ꯏꯟꯁꯔꯖꯦꯟꯁꯤꯁꯤꯡꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯀꯦꯗꯤꯔꯣꯚ ꯐꯦꯃꯤꯂꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯄ꯭ꯔꯣ ꯀ꯭ꯔꯦꯝꯂꯤꯟ ꯂꯤꯗꯔꯁꯤꯞ ꯍꯧꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯐꯥꯏꯇꯔꯁꯤꯡ ꯑꯣꯏꯅ ꯂꯥꯟꯗ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯆꯦꯆꯦꯟ ꯋꯥꯔꯒꯤ ꯃꯇꯨꯡꯗ ꯆꯦꯆꯦꯟ ꯐꯥꯏꯇꯔꯁꯤꯡꯅ ꯏꯔꯥꯟꯒꯤ ꯂꯥꯟ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯀꯦꯗꯤꯔꯣꯚꯥꯏꯆꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯔꯁꯤꯌꯥꯒꯤ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯥꯔꯀꯤꯇꯦꯛꯆꯔ ꯑꯣꯏꯅ ꯃꯊꯧ ꯇꯧꯕꯒ ꯂꯣꯏꯅꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯔꯕ ꯃꯄꯥꯡ ꯑꯃ ꯑꯣꯏꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗ ꯔꯁꯤꯌꯥꯒꯤ ꯂꯨꯔꯕ ꯂꯥꯜꯂꯣꯡ ꯀꯌꯥꯗ ꯀꯦꯗꯤꯔꯣꯚꯥꯏꯆꯁꯤꯡꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯥꯟꯗꯥꯁꯤꯡꯗ ꯔꯁꯤꯌꯥꯒꯤ ꯃꯄꯥꯡꯒꯜ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯕ ꯊꯥ ꯑꯅꯤ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯁꯤꯡꯇꯟꯅ ꯏꯔꯥꯟꯒꯤ ꯂꯩꯃꯥꯏꯗ ꯂꯥꯟꯃꯤ ꯊꯥꯖꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯆꯥꯟꯅꯔꯕ ꯆꯦꯆꯦꯟ ꯐꯥꯏꯇꯔꯁꯤꯡ ꯏꯔꯥꯟꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯈꯤꯕꯅꯤ꯫ ꯏꯔꯥꯟꯗ ꯂꯩꯈꯥꯒꯤ ꯂꯥꯟꯗ ꯆꯠꯊꯕ ꯍꯧꯅꯕꯒꯤꯗꯃꯛ ꯌꯨꯑꯦꯁ ꯑꯥꯔꯃꯤꯒꯤ 42 ꯁꯨꯕ ꯑꯦꯌꯔꯕꯣꯔꯟ ꯗꯤꯚꯤꯖꯟꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯨꯡꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯑꯦꯁꯀꯤ ꯃꯦꯔꯤꯟ ꯁꯦꯂꯔ ꯑꯃꯁꯨꯡ ꯑꯈꯟꯅꯕ ꯑꯣꯄꯔꯦꯁꯟ ꯐꯣꯔꯁꯁꯤꯡꯁꯨ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯆꯪꯁꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ꯫ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯑꯀꯟꯕ ꯂꯥꯟꯗ ꯆꯠꯊꯅꯕ ꯂꯥꯜꯂꯣꯡ ꯌꯥꯠꯄ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯏꯔꯥꯟꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯌꯨꯔꯦꯅꯤꯌꯝꯁꯤꯡ ꯃꯥꯡ ꯇꯥꯛꯍꯟꯕ ꯑꯃꯁꯨꯡ ꯈꯔꯒ ꯑꯥꯏꯂꯦꯟ ꯂꯧꯁꯤꯟꯕ ꯍꯥꯏꯕꯁꯤ ꯌꯨꯑꯦꯁꯀꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯔꯤ꯫ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯍꯧꯈꯤꯕꯗꯁꯨ ꯆꯦꯆꯦꯟ ꯐꯥꯏꯇꯔꯁꯤꯡꯅ ꯔꯁꯤꯌꯥꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯁꯪꯗ ꯅꯦꯠꯁꯤꯟꯅꯕꯗ ꯅꯨꯄꯤ 9 ꯁꯤꯔꯦ꯫ ꯕꯤꯍꯥꯔꯒꯤ ꯅꯂꯟꯗ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯥ ꯁꯤꯇꯂꯥ ꯂꯥꯏꯁꯪꯗ ꯊꯣꯛꯈꯤꯕ ꯅꯦꯠꯁꯤꯟꯅꯕꯒꯤ ꯊꯧꯗꯣꯛꯇ ꯅꯨꯄꯤ 9 ꯁꯤꯔꯦ ꯑꯃꯁꯨꯡ ꯀꯌꯥꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯏꯁꯪ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯅꯨꯄꯤꯁꯤꯡꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯊꯣꯝꯖꯤꯟꯅꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤ ꯂꯥꯏꯁꯪ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯅꯩ ꯑꯗꯨꯕꯨ ꯆꯩꯇ꯭ꯔ ꯊꯥꯒꯤ ꯑꯔꯣꯏꯕ ꯂꯩꯕꯥꯛꯄꯣꯛꯄ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯀꯥ ꯍꯦꯟꯅ ꯃꯤ ꯌꯥꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯍꯧꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯏꯁꯪꯗ ꯆꯥꯎꯅ ꯆꯔꯥꯡꯅꯕ ꯊꯣꯛꯄꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯈꯤꯕꯁꯤꯡꯅ ꯄꯥꯈꯠꯄ ꯄꯣꯛꯇꯨꯅ ꯂꯥꯏꯁꯪꯗꯒꯤ ꯊꯣꯛꯅꯕ ꯊꯣꯡ ꯇꯝꯅ ꯆꯦꯟꯊꯣꯛꯅꯔꯛꯄꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯥꯏꯁꯪꯗ ꯆꯔꯥꯡꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯊꯧ ꯃꯁꯛ ꯈꯪꯗꯕꯒꯤꯗꯃꯛ ꯗꯤꯄꯥꯅꯒꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯁ꯭ꯇꯦꯁꯟ ꯍꯥꯎꯁ ꯑꯣꯐꯤꯁꯔ SHO ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯒ ꯂꯣꯏꯅꯅ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫